Manipur Top Channel dagi video amta update tawjage ngasi phongbasi phongda December gi tang 13 da Chief Minister na Manipur da ILP chatnare haina official oina laothokhre. Manipur da inner line permit system official oina chatnare haina Manipur gi Chief Minister CM Biren singana ngasi laothokhre. CM Secretariat ta Minister MLA amadi Commissioner sing yauna CM nam mayai tangba lauduna pangthokiba pawgi mifam amada Chief Minister na makata na haikibada tha asigi mapanda Union Home Minister Amit Shah haujuk chathariba Parliament mifamda CAB satnanaba hotnariba asidagi Manipur miyamgi khanduna ILP satnaragani haina information oina laothokhre. Ngasi phongba in Britain Gazette Manipur da ILP satnare haiba yaure. Gazette of India Extraordinary Minister of Home Affairs na ngasi phongkiba Gazette aduda Constitution of India gi Article 372 gi makhada phongkiba Gazette adugi matung ina Bengal Eastern Frontier Regulation 1873 gi matung ina Kamrup Darang Naugong Sibasagar Lakhipur Naga Hills Kasar yawbaga loinana Arunachal Pradesh Manipur Dimapur Mizoram amadi Nagaland state ta matam gi oina ILP satnabagi wafam yauri aduga ILP gi base hairadi National Register of Citizens semlaba matungda lepkani haiki Manipur miyamna ILP satnanaba hotnabada sahi lisang sitna iho hoduna lakli center gi lengakna Manipur gi iho asi khangbibaga loinana ILP satnare haina laothokpaga loinana Manipur miyambu sokhandanaba ngak senaba hotnari haibasi tasengna takli